मैम यामनदी सालमदरेको मैम खितंग खक्ता सालमे सो मैम यू असिदा लेरे अखोगी स्विमिंग पूल से मैम सोमदसु अखोगी क्लास तौब मैम अमा लेरेको हेलो गाइस मैम वो अमुक नतराम नोक्से एगी नोब वीडियो सिदा मैम ngasi अखोगी कक्सिंग दा लेबा अखोगी कक्सिंग की खा मणिपुर कॉलेज हाइना खंगनबा अखोगी कॉलेज असिदा मैम आई लाक्सरी अदुना मैम दai उचरके कमाइन दमाइन तौबनो दो मैम दा उचरके मैम लोइबो फोरा मियंग तामिनसि मैम सी यंबियो अखोगी खा मणिपुर कॉलेज की अखोगी गेट ने मैम यंबियो अखोगी खा मणिपुर कॉलेज दा अखोगी संगजरगले मैम मैम अमा थारेको अखोगी नाकन नाकनदा यंबियो मैम आई मफम दु योरगा आई उचरगलगे अखोगी फजर फजरबा मफम लेदी अदु मैम दai उचरके मैम मियंग तामिनसि मैम सी यंबियो अखोगी खा मणिपुर कॉलेज की अखोगी एडमिशन तौवा मौदगी लाइब्रेरी नि मैम दा यंगनजरके मैम यंबियो अखोगी सिदा लेरेको मैम अखोगी खा मणिपुर कॉलेज की अखोगी लाइब्रेरी की एडमिशन कई का तौबम मैम व्यू से अखोई ngasi लाक्चरसे अखोगी टाउन संगा लाक्चबने मैम हाय हम तो बिदन अखोगी टाउन से माना काब कॉलेज ने सी कॉलेज से मैम व्यू अखोगी फजरबा कॉलेज से सोमजिना कैंटीन लेरेको मैम यंबियो मैम फिर अखोगी फमम कईगा अदुना सादुना लेरेको मैम अदगी सिदा अखोगी ग्राउंड फुटबॉल सानबम अखोगी लपा हाइतारे चाउना लेरेको मैम यंबियो आई यंगनजरके मैम सिदा इसिने व्यू अखोगी सिदा लेरे अखोगी खा मणिपुर कॉलेज की अखोगी क्लास तौबम अखोगी क्लास तौबम अखोगी चंगजरगले अखोगी कॉलेज सिदा व्यू अदगी की होगा बिल्डिंग सागतौगी कन्ना सागली कई दावनो यंगे मैम सोमदसु अखोगी क्लास तौबो क्लास मैम अमा लेरेको सोमदा क्लास मैम अमा लेरे अदगी मैम अखोगी सोमदसु अखोगी क्लास तौबो मैम अमा लेरेको अखोगी क्लास मैम अमा लेरेको क्लास मैम अमा लेरे अखोगी सिदा क्लास लोइदेने मैम अखोई सोमदा अमुक लाक्चरे अदुना अखोगी सिदा इंडोर लेरेको मैम मैम दे यंगनजरके अखोगी सिदा लेसिने मैम व्यू ngasi thong lolam moi se मैम दे यंगनजरके सिदा इसिने मैम यंबियो सोमदा अमुक लाक्चरे मैम अखोगी इंडोर असिदा लेहरे अदुगी सिदा मैम यंबियो अखोगी फिटनेस सेंटर अखोगी फिटनेस सेंटर अखोगी जिम कई का लेबने सिसे यंबियो
ꯑꯗꯒꯤ ꯁꯣꯝꯗꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯤꯃꯤꯡ ꯄꯨꯜ ꯂꯩꯕꯅꯦ ꯃꯌꯥꯝ ꯁꯤꯁꯤꯅ ꯌꯦꯡꯕꯤꯌꯨ ꯁ꯭ꯋꯤꯃꯤꯡ ꯄꯨꯜ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯨꯁꯨ ꯂꯩꯔꯦꯀꯣ ꯒꯦꯠꯁꯦ ꯊꯣꯡ ꯂꯣꯜꯂꯝꯃꯦ ꯑꯗꯣ ꯃꯌꯥꯝꯗ ꯑꯩ ꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯁꯤꯅ ꯀꯩꯗꯧꯕꯅꯣ ꯂꯣꯏꯔꯕ ꯃꯌꯥꯝ ꯑꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯤꯃꯤꯡ ꯄꯨꯜꯁꯦ ꯃꯌꯥꯝ ꯎꯕꯤꯕ꯭ꯔꯥ ꯃꯌꯥꯝ ꯑꯁꯤꯗ ꯂꯩꯁꯦ ꯑꯩꯈꯣꯏꯒꯤ ꯏꯔꯣꯏꯕ ꯁꯥꯟꯅꯐꯝ ꯌꯦꯡꯕꯤꯌꯨ ꯌꯦꯡꯕꯤꯌꯨ ꯊꯣꯛꯂꯛꯑꯦꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗꯒꯤ ꯑꯃꯨꯛ ꯊꯣꯛꯆꯔꯛꯂꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗꯒꯤ ꯑꯃꯨꯛ ꯊꯣꯛꯆꯔꯛꯂꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯊꯣꯛꯆꯔꯛꯂꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤꯗꯒꯤꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩ ꯃꯐꯝꯁꯤꯗꯒꯤꯀꯣ ꯈꯔ ꯂꯥꯞꯅ ꯑꯩꯈꯣꯏꯒꯤ ꯁꯟꯐ꯭ꯂꯥꯋꯔ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ ꯂꯩ ꯍꯧꯐꯝ ꯑꯗꯨꯏꯗꯣ ꯃꯌꯥꯝꯗ ꯎꯍꯟꯖꯔꯛꯀꯦ ꯌꯦꯡꯍꯟꯖꯔꯛꯀꯦ ꯑꯗꯨꯏꯗꯨꯁꯨ ꯌꯥꯝ ꯐꯖꯕ ꯃꯐꯝꯅꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗꯒꯤ ꯑꯩꯈꯣꯏ ꯊꯧꯗꯣꯛꯆꯔꯛꯑꯦ ꯑꯩꯈꯣꯏꯒꯤ ꯁꯟꯐ꯭ꯂꯥꯋꯔ ꯑꯩꯈꯣꯏꯒꯤ ꯍꯧꯐꯝ ꯃꯅꯥꯛꯇꯨ ꯌꯧꯕ ꯐꯥꯎꯕ ꯈꯥ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖꯇꯒꯤ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡꯒꯤ ꯑꯗꯨꯗꯒꯤ ꯊꯣꯛꯆꯔꯛꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯟꯐ꯭ꯂꯥꯋꯔ ꯍꯧꯐꯝꯗꯅꯦ ꯑꯗꯨꯅ ꯃꯈꯣꯏ ꯁꯟꯐ꯭ꯂꯥꯋꯔ ꯁꯥꯠꯐꯝꯗꯣ ꯑꯁꯤꯗ ꯂꯩꯔꯦ ꯌꯥꯝꯅꯗꯤ ꯁꯥꯠꯂꯝꯗ꯭ꯔꯦꯀꯣ ꯃꯌꯥꯝꯅ ꯃꯌꯥꯝꯗ ꯑꯩ ꯎꯠꯆꯔꯛꯑꯒꯦ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯃꯄꯨꯅ ꯌꯦꯡꯕꯤꯔꯒꯁꯨ ꯁꯥꯎ ꯌꯥꯗꯦꯀꯣ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕ ꯀꯔꯤꯁꯨ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯒꯗꯕ ꯅꯠꯇꯦ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯔꯦ ꯁꯟꯐ꯭ꯂꯥꯋꯔ ꯌꯥꯝꯅꯗꯤ ꯁꯥꯠꯂꯝꯗ꯭ꯔꯦ ꯁꯣꯝꯁꯤꯗ ꯎꯃꯣꯛ ꯊꯥꯔꯦꯀꯣ ꯅꯦꯠꯀꯅꯤ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯁꯟꯐ꯭ꯂꯥꯋꯔꯁꯦ ꯑꯩꯈꯣꯏꯒꯤ ꯇꯥꯎꯟꯆꯠ ꯑꯁꯤꯗ ꯐꯣꯇꯣ ꯅꯝꯕ ꯍꯧꯈ꯭ꯔꯦ ꯑꯩ ꯃꯔꯛꯇ ꯐꯥꯎꯗꯨꯅ ꯂꯥꯛꯆꯔꯦꯀꯣ ꯃꯔꯛ ꯐꯥꯎꯗꯨꯅ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯆꯨ ꯈꯔ ꯊꯥꯔꯝꯃꯦ ꯑꯗꯣ ꯅꯦꯛꯈꯥꯏꯖꯔꯝꯗꯦ ꯅꯥꯀꯟꯗ ꯂꯥꯛꯆꯕꯅꯦ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜꯁꯤꯒꯤ ꯃꯄꯨꯅ ꯌꯦꯡꯕꯤꯕ ꯊꯣꯛꯂꯒꯁꯨ ꯁꯥꯎꯕꯤꯗꯅꯕ ꯍꯥꯏꯖꯔꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯨꯝꯗ ꯍꯜꯂꯒꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣই ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯆꯔꯛꯂꯦ ꯑꯗꯨꯅ ꯑꯩꯈꯣই ꯌꯨꯝꯗ ꯍꯜꯂꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯥꯏꯀꯜꯁꯤꯗ ꯂꯩꯔꯦ ꯁꯥꯏꯀꯜꯁꯤꯗ ꯇꯣꯡꯉꯒ ꯑꯩꯈꯣই ꯌꯨꯝꯗ ꯍꯜꯂꯒꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯅꯕ ꯃꯌꯥꯝꯗꯒꯤ ꯑꯌꯥꯕ ꯂꯧꯖꯔꯤ ꯑꯗꯨꯅ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯦꯀꯦꯅꯥꯎꯕꯣꯏ ꯆꯦꯅꯦꯜꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯑꯗꯨꯅ ꯃꯌꯥꯝꯗꯒꯤ ꯑꯩ ꯀꯥꯏꯅꯅꯕꯒꯤ ꯌꯥꯊꯪꯗꯣ ꯅꯤꯖꯔꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ